PDF की डिप्टी कैंपेनी कमांडर वा सचान अमदी माकी खोंगबुरोय तरानिपान मिलिटरी की खुत्ता ngarang sire hade Yangon Times na phongdorokpagi matungina Menhara Township Makwe region da rebel force singa military ka khutthonabada PDF की डिप्टी कैंपेनी कमांडर यावना mahake खोंगबुरोय तरानिपान adu sikhibane hade Bamon Kampugi Lagaw Mafam Amada ngarang police ka miyambagi marakta muknagre haina social media sungda video thaganarakre Governor Ajay Kumar Balan haikhre Manipur police na Manipur da Santi Purak na bahonabada asoba thodang lauri haina phongdokre Governor Ajay Kumar Balan na Manipur police force na extremism gi mayakta maifang na operation sathakiba ain kaiba moongda tharamba popi sing manghan khiba amasung yaifa thorang gi thabak sing paikhatpagi damakta thagatpa phongdokre Imphal gi first MR gi parade ground da pangthokhiba Manipur police linkhat khibagi samga kunthra mari suba kumon palan thoramda governor na wafam sing से फोंदोखिबने मान मखाता ना हाई सरकार असने हेना फबा मखल के इंफ्रास्ट्रक्चर ट्रेनिंग अमसुंग याइफा थौरांग कया पाइखतुना पुलिस फोर्स को हेना मपांगल कंखटना बहना दे मणिपुर पुलिस बु शांति अमसुंग नुंगसी सानब पोरकनबगी लमजिंगबा अमनि हाइना सिंथारादुना मान मखोइगी थौना लिंगजल काथोपा अमदि मथौदांग द पुंगनिंग संगबगिदमक थागप फोंदोखे Nakal Amaromda Thadau Students Association na Manipur Police ki samaga kunthra mari suba Raging Day numita yaifa pauzal furakhre Susanpur da Mspcl Staff taret Kuki singna phuram lahare Susanpur da Manipur State Power Company Limited ki 3311 kV substation tuila ge officer in charge yauna staff taret Kuki singna thasa ki taranipan gi numidang pumanga makhairom tabada phuram lahare hiramsigi matang da Mspcl substation subdivision 9 substation division 3 ki manager nu thadorok pasero amana haidibana thaudo atubo akana mongda yaningda phongdok pagaloina na manung mapan phawna uba mongda investigation satharaga senari ba miyoi singi mathakta mantik chaba action lokot kadabani haina phongdorakle ngase ahing nongyai phawda customary law gi matungina thaudo asige warosin poraktrabadi law gi matungina administrative level da lokot pe aba thorang sing lokholagani matung tarapada su asige mamakha gi thaudo sing thogaloi haina thajaba pigadabani miyam gi thogol tawdiba sinmi sing amasung micha miyam gi marakta ingtapa leminaba yananaba asige mamakha gi thaudo sing amuhana thogandanaba honagadabani haina su zero asina phongdorakle Muivah mahaki pona phamlamdam somdal da lakpaga iroinana mamang da mahana tawkhiba aranba sing nagamiyam da lale hajagadabani haina ZUF na phongdorakre National Socialist Council of Nagaland NSN ki General Secretary Thingalen Muivah na mahaki pona phamlamdam Ukhrul District ki somdal da lakpaga iroinana mahana mamang da tawkhiba aranba sing Adugidamak Nagamiyam the Lale Hajagadabani Haina Lalholub Zelerong United Front ZUF na phongdorakle Front Nasiki Secretary Information and Publicity Louis Golmay na thadrok pats erolamagi matungina hai NSN IM gi General Secretary TH Muivah thasigi kungani thoida mahaki pona phamlamdam Ukhrul gi somdal da sahi yangkhai manga gi matungda laktuna miyam ga unagadawre adubo TH Muivah masamak sahi yangkhai manga asida naga singgi ning tamba phangannabagi damak mission namaga loinana mahaki pona phamlamdam thadokhibane adubo TH Muivah gi somdan khongsat asi maram sade amadi mai pakpa khongsat Maramdi mahaki khongsat aduna nagasanggi oiba apambasing poraktuna lakpa nate haide Zeros na makhata aduna hai NSN IM na isak amasung Muivah gi lusing makhada makhoi animak na NSN gi khulai paiba kadar singda yathangpi duna naga nationalism amasung sovereignty da lusing duna leplamba naga gi lusing ba kaya ama hatopi khre masida sunatna NSN gi lusing ba sina Indian Army ka lan thengna bagi namada naga gi khul kya mai thaba tax kya khongatpa sathaduna lakle hojik su naga gi nationalism amasung ning khatamna bagi damak naga miyam khaktana leptuna amade kathokduna laklibane Manipur da khundariba naga phurup sing maroina misam praja sing nationalism amasung ning khatamna bagi damak awaba chaina kya khangduna lakle adubu NSN leader Muivah de international ge lam kya da chatuna lalhobagi namada nungai thoktuna leikhe hiram sing asi yengloragade NSN IM leader amasung masigi arm wing singna naga miyam da lale hajagadabani thenglabasu thengna hojik phawba naga gi lusing basing amadi search ki member singna NSN IM gi leader sing bu naga miyam da makhoina mamang da tawkhiba aran ba thabak sing adugi damakta lale hajagadabani haina serol asina phongdorakle ningsing ba ZUF na mamang da so NSN IM na
naga phurupsing oiriba jelarungi miyam jeme liangmai amasung rongmai naga sing da onsinduna atamnana harassment piba hatpana singba thabaksing lepna sathaduna lakle amadi NSN na sigumba miot minai amadi mihat mipuna sileptrabade naga singi manungda makoi masal khanaba natana solution purak loi haina phongdokpo laikre haina su serol sinama khatare potse gi mamal jonik ba maongda yon ba yaroi haina rosan phongdorakre Ningol Sakobana Lakpada Lamda Masida Lalol Etik Tauriba Singna Kumai Esiki Kudong Sapa Lauraga, Port Segi Mamal Yoningum on the Yoliba Se Kudak the Lep Kodabani Haina, MSF, MSU, Desam, KSA Suk, Amasung Amski, Maikidagi Akanboapam Tamlakle, Quaketel the Leba Mahirolup, MSF ki Office the Pangtoki Bapogami Pamamada, Mahirolup Taruki, Mot Seladuna MSF ki President as Rosana Hai, Mahiro Taruk Asina Drives at Tapamatam the Mamal Hena Yon Bat Tenarabade, Logi over Saba action lokut kane lalol itik tawdiba myoy singna su lenga no pidiba mamaldagi hena yonbigano mahana hai ningol sakoba si yamna phajaba kumai amane haiduna laklaba su hojiki matamda sel paiba sigi ningol sakoba ohalakliba asi tawbigano ningol sakoba si lamda masida khundariba phurup khudimakna laire ina khunba khaidana pangthokpa yaba kumai amane maramaduna pangthokadoriba ningol sakoba gi kumai asigi nungi wahanthok khangna magun leina pangthok minase haikhe Ningol Sakauba Mamangda Ising Panganbio Haina Tamlakle, Taubal District Herok Assembly Constituency Manungsana Leba, PC Kulgi Amatangaraba Water Supply Scheme Gitabakta, Korna Timbatam Liba say, Mayamgi Yangduna Loktopio Amadi Sakauba Mamangda, Miamda Ising Panganbio Haina, Kunjasing the Kongzang Senduna Marilenaba Authority Gipuning Sing Silakle, Wakan Mi Pampamduna Sangsen Kiba Kongzang Adada Sarugya Kiba as Pasuram Koba Kunja Amana Pongdorapada, PC Kulgi, Konai Palm the Ladyba, Water Supply Gi Mapamasida Korna, Tingbatam Liba Se, Miamgi Awaba Ubiduna, Matam Pumbagi Oina Loktuna Ningon Sakoba, Nanganaba Ising Tavio, Kulasigi Oina di Water Supply Scheme Sinatana Ata Ising Pongpam Late, Hana Kulasida, Hand Pump Ani Lenamba Dusu Amata Yakidre Haike, Mana Paibi Ima Amarasumi Bana Hingbada, my Ising Nuksit, Hainaribane, Kulasida Pat Turel Pukri Amata Late, Maramaduna Atubada, Ating Bolok Piduna Ising Tabio Haike. Mayai Lambigi Ban Handokre, Lak Libatang Kungahum the Pang Tokadoriba Manipur, Asoba Kumhai Ningo Sako, Banang Nanaba, Mayai Lambi the Ladyba Port Hosing Man Bagi Tabak Haukre, Aduba Hosik Samziliva Tabaki process, Asina de Ningo Sako, Mamang the Loigan Habade, Gamdre Hana, Mayai Lambi Apun Balukwi Secretary, Salam Bizoina, Pondorakle, Mahana Makata Aduna Haukiba Tang Taratareki, Mayai Lambi Apun Balupna Kaukiba, General Strack Namaram Oiraga, Tang Taraganipanda, Imphal West DC Office. The Mayang Lamba, Ras Kobano Siar Loduna PWD Engineer, Contractor Amadi Mayai Lambi Apun Baluki, Thomi Singapore Paminaduna, Mayai Lambi Asigi, Miamna Satnaba Yana Lambi Asigi Port Hosing, Mention Bamadi, Wahambom Lekaidi Kaksing Lankai Pauba, Apabalambi Ama or Henaba, Reconstruction Tauba Haini Yana Kibadagi, Matam Kaktaba, General Strack Adu, Handoki Bani Haidi. Jadlibo October Gitang Kunganitoida NSN General Secretary on a Taupuriba T.S. Muivah, Magi Pona Pamlamdam Oiba, Okrul District, Somdalda, Sahiyan Kaigimatung the Lakpada, All Taubal District United Clubs Organization, ATDU CO the Taramna Oxide, Lucing Basina Masagi Pona Pam the Lakpada Lamdamasida, my role the Gising Mitami, Anigimar the Nuxi Sanana, Saro Morona Duna Puna, Kundamina Duna Lerakiba, Idam Damasigi, Lamkayama de Kunaya Sigi Apunba. Bagi masa adu kahendana hera nungsinabagi mari sesinduna thamlaba ohenbio haire magi Manipur gi khongsada sinasing tamda khundariba phurup singi marakta leramba thajana daba khenaba wakhalon kya adu mahan khinabagi asumba lambi ama yalamduna lamdam asigi apunbagi saktam ngakminabagi wakhal na hauna na sagat pangamba ohengani haina All Thobal District United Club Organization ATDU CO na asetpa thajaba thamle haire Asoba party sing asoba para amatambiba matam yaude haida mahesona phongdokre Manipur India the tin kiba matam dagi state asida lerakliba political party sing na tarakliba thabak thoram sing mayamna khangle sanging loi khraba sing asibu para amatambiba mathau tale haina RPI athawale Manipur State Commission gi president Mahesor Thaunawjam na haire wafam asi RPI athawale gi nupi sing gi wing ama oidiba ima 108 ki thaupugadaba sing palace compound da leba maira complex da okpagi thoram da phongdokhibane thoram adu da Mahesor na makha taraduna lamdam asida
Lengak Pairakluba political parties Marwena Congress amadi BJP na mamang-mamangdagi tawrokliba thabak thoramsik miyamna munna khangnaraba ngaktane Manipurda hojik thokliba irang asisu hojikki isuna nate mamangdagi soiduna laklaba kya adu semdoktana nakpadagi irang asi thokpane lamdam asida hojik oidaba phibam asi tahaliba party khudingmapu miyamna para ama tambiba mathau oide haike party asobani hadiba Congress amasung BJP na Manipurgi oiba thaba ama tawge khalakpada high command gi ayaba ngaiduna leibana thaba amata pangthokpa ngamdana laklei thawng asi makha tana thoktana ba asoba party sing asigi mathakta asoba para ama tambiba matam yaure haike BJP gi MLA oiba sing state asigi dabaktani haina ibomsana phongdokhre politics ta khongdaduna BJP gi MLA oiba sing asileba asigi dabaktani mapungoina state asigi dabaktani BJP gi oina lengak paigadabani amdamasida ingwa tappa mahoksagi punsida hanjin haduna hena lomna lawi haina BJP Manipur Pradesh ki spokesperson MLA KS Ibomsana phongdorakle Imphal gi Nitaipat Suthekta leba Thambal Sanglenda pangthokiba pau gi mifam amada BJP gi MLA singi Delhi khongsat ka mari lenana paumi singda hangba wahange pakhum oina wafam asi phongdokhibane MLA Karam Shyam amadi Sapam Kunjakeso yauna pangthokiba pau gi mifam aduda Ibomsana makhatana hai hojik state asigi miyam yauna ruling amasung opposition haiba thidana political party punamakna central lengana lokholakliba peace hanjinnabagi khongtang asida mateng pangsinba matamne masigi mathakta leba asigi constitution amasung law gi matungina democratic oiba moongda taksilaga convention tawminaba natana upai leiroi haiba se khangmina se haike mana hai state asigi lenga ama semna bagi damak lusingba khanba se su BJP Manipur Pradesh ki state president party ki national observer amasung BJP MLA singi joint meeting ama pangthoklaba matung khangadabane lusingba khanlaba matung lenga semna bagi damak claim tawgadabane manamasna state asigi oiba phiba masida miyamna marakta khaibung tanaba Manipur kaibi aba moongda wapanga ngangba se tawhoning de haike Indiana Naxalism amasung Maoist mapung phana muthatkadaba numit adu kuidre haina Modi na phongdokhre Prime Minister Narendra Modi na New Delhi da NDTV World Summit 2025 da wangangkhre miyam ten khibadu da wangangladuna Prime Minister na makok thungba miyoi sing punamapu taramna okay nagare punamakta Diwali gi yai phapawjel piraduna Modi na hai NDTV World Summit asi kumhai gi matam gi marakta pangthokle mahana session asi gi theme Unstoppable India sibu thagat khi amasung masita sengna sunaba mani haina phongdokhe maramdi ngasi India na tokning bagi wakhalun poktre India na lepa natraga tapthaba tawraroi India masa crore samaga nipuna mapung phaba khongjel ga loinana punna mangda sangsingani haike Prime Minister na hai Maoist terrorism asi asoba aranba amane amasung leba signa haro singi pap amane leba signa haro singi phiba mase hundoktuna thamba ngamloi maramaduna 2014 dagi hauna lana lamjing lamtak lamlabana haro singbu mainstream da amohana pusina bagi damak mapung phana sensitivity ga loinana thabak tawri sahi 13 gi manungda district samaga kungamanga henbana Maoist ki hingsa gi khudongsa daba mayoknorame aside hairiba masing ase district 13 da hanthare masigi manungda ahum khaktamak naksa na yana sokhal le haire mahana hai haukiba sai tara ki manungda Naxalite lising kya na khulai thadokre mahana haukiba pung humudra manga da Naxalite sahunga sunna ahumna khulai thadokre amasung surrender tawkhre haina share tawkhe makoi singa sia samba insurgent singna te haina mahana makha takhe makoi kharana lupa crore ama lakh tara manga natraga lupa lakh manga gi mana singlau ki amasung makoi dagi khulai kya amasu phagat ke miyoi singa si sakhotpagi mainstream da halak te amasung makoi na aran balambi da chalambado mayek sena khanglei haujimak Koina India ge Sangbidan da thajaba thamduna manglomda sangsile haike loina na sahi asigi Diwali asida Maoist terrorism dagi maning tamhalaba mafam sing asida harau nungaiba amasung nungaibagi manga sing thagatuna thorom pangthokani India Naxalism amasung Maoist sing sadagi mapung phana muthalakadaba numit adu kuidre haike